ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯒꯤ ꯃꯄꯥꯟꯅ ꯃꯁꯥꯃꯛꯀ ꯇꯥꯏꯁꯤꯟꯅꯕꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯗ ꯇꯥꯏꯁꯤꯟꯅꯕꯤꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯑꯗꯨ ꯄꯤꯕꯤꯕ ꯏꯁ꯭ꯋꯔꯗꯒꯤꯅꯤ꯫ ꯄꯗ 18 ꯃꯗꯨꯗꯤ ꯃꯤꯁꯤꯡꯒꯤ ꯄꯥꯞꯄꯨ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤꯡ ꯊꯤꯕꯤꯗꯗꯨꯅ ꯏꯁ꯭ꯋꯔꯅ ꯈ꯭ꯔꯤꯁꯇꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯁꯤꯡꯕꯨ ꯃꯁꯥꯃꯛꯀ ꯇꯥꯏꯁꯤꯟꯅꯕꯤꯔꯦ꯫ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤꯡ ꯊꯤꯕꯤꯗꯗꯨꯅ ꯏꯁ꯭ꯋꯔꯅ ꯈ꯭ꯔꯤꯁꯇꯗ ꯇꯥꯏꯕꯪꯄꯥꯟꯒꯤ ꯃꯤꯁꯤꯡꯕꯨ ꯃꯁꯥꯃꯛꯀ ꯇꯥꯏꯁꯤꯟꯅꯕꯤꯔꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯩꯁꯤ ꯏꯁ꯭ꯋꯔꯒ ꯇꯥꯏꯁꯤꯟꯅꯕꯤꯔꯦ ꯍꯥꯏꯕꯁꯤ ꯈꯪꯕꯗ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯩꯒꯤ ꯄꯥꯞꯁꯤꯡ ꯑꯗꯨ ꯀꯛꯊꯠꯄꯤꯗꯨꯅ ꯃꯍꯥꯛꯅ ꯌꯥꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯇꯥꯏꯁꯤꯟꯕꯒꯤ ꯋꯥ ꯄꯥꯎ ꯑꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯧꯖꯤꯛ ꯄꯨꯔꯛꯂꯤꯕ ꯑꯁꯤ꯫ ꯑꯁꯨꯝꯅꯅꯤ ꯒꯣꯁꯄꯦꯜ ꯁꯟꯗꯣꯛꯀꯗꯧꯔꯤꯕ ꯑꯁꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕꯤꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯂꯩꯇ꯭ꯔꯒꯗꯤ ꯃꯤ ꯑꯇꯣꯞꯄꯁꯤꯡꯗꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯤꯡꯕ ꯂꯩꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯃꯗꯨꯒꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯆꯤꯟꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯣꯏ꯫ ꯃꯁꯤ ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯑꯁꯤ ꯑꯩꯅ ꯀꯣꯟꯐꯔꯦꯟꯁ ꯈꯨꯗꯤꯡꯒꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯁꯤ ꯍꯥꯏꯅꯤꯡꯏ: ꯖꯤꯁꯨꯅ ꯁꯤꯈꯤꯕꯗ ꯅꯪꯅ ꯙꯔꯃ ꯍꯧꯅꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯑꯗꯣ ꯅꯪꯅ ꯃꯍꯥꯛꯀ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯕ ꯉꯝꯅꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯃꯇꯝ ꯆꯨꯞꯄꯗ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯙꯔꯃꯒꯤ ꯁꯪꯁꯊꯥꯟꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯅꯤꯇꯤ ꯅꯤꯌꯣꯝꯒꯤ ꯆꯕꯨꯟ ꯑꯃ ꯄꯤꯁꯤꯟꯕꯤꯒꯅꯤ꯫ ꯁꯤ ꯇꯧ, ꯁꯤ ꯇꯧꯅꯨ, ꯁꯤ ꯇꯧ, ꯁꯤ ꯇꯧꯒꯅꯨ, ꯁꯤ ꯇꯧ, ꯁꯤ ꯇꯧꯒꯅꯨ, ꯅꯁꯝ ꯀꯛꯊꯠꯂꯨ, ꯅꯁꯝ ꯁꯥꯡꯍꯜꯂꯨ, ꯁꯤ ꯁꯦꯠꯂꯨ, ꯑꯗꯨ ꯇꯧ, ꯀꯦꯒꯅꯨ, ꯂꯤꯛ-ꯀꯣꯟ ꯌꯥꯝꯅ ꯁꯤꯒꯅꯨ, ꯑꯁꯨꯝ ꯍꯥꯏꯅ ꯃꯊꯪ ꯃꯊꯪ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯗꯅ ꯍꯦꯟꯅ ꯃꯤꯠꯐꯝ ꯊꯝꯕ, ꯇꯧꯕ ꯉꯝꯗ꯭ꯔꯒ ꯃꯗꯨꯗ ꯍꯦꯟꯅ ꯋꯥꯈꯜ ꯋꯥꯕ꯫ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯌꯨꯛꯇ ꯆꯔꯆꯇ ꯂꯦꯞꯇꯨꯅ ꯑꯩ ꯈ꯭ꯔꯤꯁꯇꯗ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯃ ꯑꯣꯏꯔꯦ꯫ ꯌꯥꯎ ꯃꯆꯥꯒꯤ ꯏ ꯑꯗꯨꯅ ꯑꯩꯕꯨ ꯆꯥꯝꯊꯣꯛꯄꯤꯔꯦ꯫ ꯑꯩ ꯑꯁꯤ ꯏꯁ꯭ꯋꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯉꯥꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯄꯗ 30-20 2 ꯀꯣꯔꯤꯟꯊꯤꯌꯥ 5:10 ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯒꯤ ꯄꯥꯎ ꯄꯨꯕꯁꯤꯡꯅꯤ꯫ ꯍꯦꯂꯦꯂꯨꯌꯥ! ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅ ꯍꯥꯏꯕꯒꯨꯝꯅ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒꯤ ꯃꯍꯨꯠꯇ ꯍꯥꯏꯔꯤ, ꯅꯈꯣꯏꯅ ꯏꯁ꯭ꯋꯔꯒ ꯇꯥꯏꯁꯤꯟꯅꯕꯤꯌꯨ꯫ ꯄꯣꯜꯅ ꯔꯣꯃꯥꯟꯁꯤꯡꯗ ꯍꯥꯏꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤ꯫ ꯈ꯭ꯔꯤꯁꯇꯒ ꯇꯥꯏꯁꯤꯟꯅꯕꯤꯌꯨ, ꯕꯥꯏꯕꯜꯅ ꯍꯥꯏꯕ ꯑꯗꯨꯗ ꯊꯥꯖꯕꯤꯌꯨ, ꯅꯈꯣꯏꯒꯤ ꯁꯦꯟꯗꯣꯜ ꯈꯨꯗꯤꯡꯃꯛ ꯀꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗ ꯊꯥꯖꯕꯤꯌꯨ, ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯁꯥꯎꯗꯦ ꯍꯥꯏꯕ ꯑꯗꯨꯗ ꯊꯥꯖꯕꯤꯌꯨ, ꯏꯔꯥꯟ ꯐꯥꯎꯗꯨꯅ ꯂꯥꯜꯍꯟꯕꯤꯗꯨꯅ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯍꯧꯈꯤꯕ ꯑꯗꯨꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯍꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯏꯆꯝ ꯆꯝꯅ ꯍꯤꯡꯕ ꯑꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯈꯛꯇ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗꯤ ꯏꯁ꯭ꯋꯔꯕꯨ ꯅꯨꯡꯁꯤꯕ, ꯏꯁ꯭ꯋꯔꯒꯤꯗꯃꯛꯇ ꯑꯆꯧꯕ ꯑꯃ ꯇꯧꯅꯤꯡꯕ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯃꯗꯨ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯕ ꯉꯥꯛꯇꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯏꯈꯤꯕ ꯌꯥꯎꯏ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯀꯠꯊꯣꯛꯂꯤꯕ ꯑꯁꯤ ꯅꯈꯣꯏꯗ ꯈꯨꯗꯣꯜ ꯑꯃꯅꯤ꯫ ꯃꯁꯤꯅ ꯏꯁ꯭ꯋꯔꯗ ꯇꯥꯏꯁꯤꯟꯅꯕꯤꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯥꯎꯗꯦ, ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯊꯧꯔꯥꯡ ꯂꯩ, ꯑꯩ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯆꯠꯃꯤꯟꯅꯔꯤ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯅꯪꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯃꯇꯝꯗ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨ ꯐꯥꯎꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯅꯪꯅ ꯈꯪꯕ ꯍꯧꯔꯛꯀꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯁꯥꯁꯇ꯭ꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄꯗ 12 ꯑꯁꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯅꯅꯕ ꯄꯥꯞ ꯏꯈꯪ ꯈꯪꯖꯗꯕ ꯃꯍꯥꯛꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯥꯞ ꯑꯣꯏꯍꯜꯂꯤ, ꯍꯥꯏꯕꯗꯤ ꯑꯣꯏꯐꯝ ꯊꯣꯛꯄꯗꯣ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯟꯅ ꯑꯆꯨꯝꯕ ꯃꯔꯤ ꯑꯃ ꯁꯦꯝꯕꯤꯔꯦ꯫ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯇꯧꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯑꯆꯨꯝꯕꯅ ꯈꯨꯗꯤꯡꯃꯛ ꯃꯨꯠꯊꯠꯄꯤꯔꯦ꯫ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯆꯠꯄ ꯉꯥꯛꯇꯅꯤ꯫ ꯑꯣꯏꯔꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯂꯩ, ꯃꯗꯨꯗꯤ ꯑꯆꯨꯝꯕꯅꯤ꯫ ꯑꯃꯦꯟ꯫
ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯃꯝꯅꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯉꯤ꯫ ꯑꯣꯏꯔꯤꯕ ꯑꯗꯨꯗꯤ ꯑꯣꯏꯔꯤꯕ ꯑꯗꯨꯅꯤ, ꯃꯈꯣꯏꯁꯨ ꯊꯣꯛꯂꯤꯕ ꯑꯗꯨꯅꯤ꯫ ꯗꯣꯛꯇꯔꯅ ꯁꯤ ꯍꯥꯏ, ꯕꯣꯁꯅ ꯃꯁꯤ ꯍꯥꯏ, ꯁ꯭ꯄꯥꯎꯁꯅ ꯑꯁꯨꯝ ꯍꯥꯏꯅ ꯍꯥꯏ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯒꯤ ꯑꯆꯨꯝꯕ ꯑꯗꯨ ꯂꯩ꯫ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯤꯗꯨꯅꯁꯨ ꯑꯩꯈꯣꯏꯗ ꯐꯠꯇꯕ ꯃꯆꯠ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯍꯣꯡꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯃꯆꯥ ꯑꯃꯅ ꯑꯔꯥꯟꯕ ꯇꯧꯔꯕꯁꯨ ꯃꯈꯣꯏ ꯑꯗꯣ ꯑꯗꯨꯝ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯕꯁꯨ ꯅꯪ ꯑꯗꯨꯝ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯊꯕꯛ ꯇꯧꯕꯤꯒꯅꯤ, ꯀꯔꯝꯅ ꯆꯠꯀꯗꯒꯦ ꯇꯥꯛꯄꯤꯒꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯖꯤꯁꯨꯅ ꯇꯧꯈꯤꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ, ꯅꯪꯒꯤ ꯅꯠꯇꯦ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯗꯥꯝꯗꯒꯤ ꯄꯥꯞ ꯑꯁꯤ ꯑꯩꯈꯣꯏꯗ ꯂꯥꯏꯅ ꯂꯥꯛꯏ, ꯃꯗꯨ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯑꯣꯏꯗꯦ꯫ ꯑꯗꯥꯝꯅ ꯊꯪꯊꯔꯛꯂꯦ, ꯑꯩꯁꯨ ꯑꯗꯨꯝ ꯂꯧꯔꯦ꯫ ꯑꯩꯁꯤ ꯄꯥꯄꯤꯅꯤ, ꯃꯗꯨꯗ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯃꯤ ꯑꯃꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯗ ꯄꯥꯞ ꯂꯩꯍꯜꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤ ꯑꯃ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯙꯔꯃ ꯆꯦꯟꯕ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯑꯗꯥꯝꯗꯒꯤ ꯄꯥꯞ ꯂꯧꯖꯕꯗꯤ ꯑꯁꯨꯛ ꯂꯥꯏꯔꯒ ꯈ꯭ꯔꯤꯁꯇ ꯖꯤꯁꯨꯗꯒꯤ ꯙꯔꯃ ꯆꯦꯟꯕ ꯂꯧꯁꯤꯟꯕꯗ ꯑꯁꯨꯛ ꯂꯨꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯔꯣꯃꯤꯌꯥ 5 ꯃꯁꯤꯗꯒꯤ ꯑꯩ ꯁꯥꯁꯇ꯭ꯔ ꯈꯔ ꯎꯠꯆꯒꯦ꯫ ꯄꯗ 12 ꯃꯔꯝ ꯑꯗꯨꯅ ꯃꯤ ꯑꯃꯒꯤ ꯃꯔꯝꯅ ꯇꯥꯏꯕꯪꯄꯥꯟꯗ ꯄꯥꯞ, ꯑꯗꯨꯒ ꯄꯥꯞꯀꯤ ꯃꯔꯝꯅ ꯁꯤꯕ ꯆꯠꯈꯤꯕꯒꯨꯝꯅ ꯁꯤꯕ ꯑꯗꯨ ꯃꯤ ꯄꯨꯝꯅꯃꯛꯇ ꯊꯪꯊꯔꯦ, ꯃꯔꯝꯗꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯄꯥꯞ ꯇꯧꯏ꯫ ꯑꯩ ꯐꯪꯂꯦ, ꯑꯗꯥꯝꯗꯒꯤ ꯄꯥꯞ ꯐꯪꯂꯦ꯫ ꯄꯗ 15 ꯑꯗꯨꯕు ꯄꯥꯞ ꯑꯗꯨꯒꯨꯝꯅ ꯂꯦꯝꯅ ꯄꯤꯕ ꯈꯨꯗꯣꯜ ꯑꯗꯨꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯃꯤ ꯑꯃꯒꯤ ꯄꯥꯞꯅ ꯃꯤ ꯀꯌꯥ ꯁꯤꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯧꯖꯥꯜꯅ ꯑꯃꯁꯨꯡ ꯃꯤ ꯑꯃꯒꯤ, ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯒꯤ ꯈꯨꯗꯣꯜ ꯑꯗꯨ ꯃꯔꯥꯡ ꯀꯥꯏꯅ ꯃꯤ ꯀꯌꯥꯗ ꯄꯤꯕꯤꯒꯗꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯄꯗ 18 ꯍꯥꯏꯔꯛꯏ, ꯃꯔꯝꯗꯤ ꯃꯤ ꯑꯃꯒꯤ ꯄꯥꯞꯅ ꯁꯤꯕꯅ ꯃꯤ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯄꯥꯜꯂꯕꯗꯤ ꯊꯧꯖꯥꯜ ꯑꯃꯁꯨꯡ ꯙꯔꯃ ꯆꯦꯟꯕꯒꯤ ꯈꯨꯗꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯁꯤꯡꯅ ꯃꯤ ꯑꯃꯒꯤ, ꯍꯥꯏꯕꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯗ ꯄꯥꯟꯒꯅꯤ, ꯄꯨꯟꯁꯤꯗ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯒꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯪꯅ ꯄꯥꯝꯖꯗꯦ꯫ ꯅꯪ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯅꯪꯅ ꯊꯤꯗꯣꯛꯀꯗꯕꯅꯤ꯫ ꯑꯗꯥꯝꯅ ꯊꯪꯊꯔꯛꯄ ꯑꯗꯣ ꯂꯧꯕ ꯇꯣꯛꯇꯨꯅ ꯈ꯭ꯔꯤꯁꯇꯅ ꯄꯤꯕꯤꯕ ꯉꯥꯛꯄꯤꯕ ꯐꯪꯕ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯁꯤꯟꯕ ꯍꯧꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯅꯪ ꯄꯨꯟꯁꯤ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯕ ꯍꯧꯔꯛꯀꯅꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯇꯧꯍꯟꯒꯗꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯅꯪ ꯑꯁꯤ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯤ, ꯃꯍꯥꯛꯀꯤ ꯁꯣꯇꯣꯅꯤ꯫ ꯗꯦꯚꯤꯜꯅ ꯅꯪꯕꯨ ꯃꯗꯨꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯊꯝꯕ ꯌꯥꯔꯣꯏ꯫ ꯂꯥꯏ ꯐꯠꯇꯕꯅ ꯅꯪꯒꯤ ꯀꯣꯛ ꯑꯗꯨ ꯐꯠꯇꯕ ꯂꯪꯊꯣꯛꯐꯝ ꯑꯣꯏꯅ ꯁꯤꯖꯤꯟꯅꯍꯜꯂꯣꯏꯗꯕꯅꯤ꯫ ꯉꯔꯥꯡ ꯑꯔꯥꯟꯕ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯑꯁꯤ ꯃꯥꯡꯍꯜꯂꯣꯏꯗꯕꯅꯤ꯫ ꯅꯪ ꯑꯁꯤ ꯐꯔꯝꯗꯕ ꯌꯥꯏ, ꯀꯌꯥ ꯑꯃ ꯁꯣꯏꯔꯝꯕ ꯌꯥꯏ, ꯅꯪꯒꯤ ꯄ꯭ꯔꯥꯔꯊꯅꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯝꯗꯕ ꯌꯥꯏ, ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯗꯨꯝ ꯆꯠꯀꯗꯕ ꯅꯠꯇꯦ꯫ ꯉꯁꯤ ꯅꯪꯅ ꯈꯟꯒꯗꯕꯗꯤ ꯑꯩ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯦꯞꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯦꯞꯂꯤ, ꯑꯔꯥꯟꯕ ꯑꯃ ꯇꯧꯈ꯭ꯔꯕꯁꯨ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯌꯥꯖꯧ, ꯏꯁ꯭ꯋꯔ ꯑꯩ ꯃꯗꯨ ꯇꯧꯈ꯭ꯔꯦ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯃꯗꯨꯗ ꯊꯩꯗꯣꯛꯅꯤꯡꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯗꯨꯒ ꯃꯗꯨ ꯑꯃꯨꯛ ꯇꯧꯗꯅꯕ ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯄꯥꯎ, ꯃꯔꯝꯗꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯊꯦꯝꯕ ꯀꯌꯥꯗꯒꯤ ꯊꯣꯔꯛꯅꯕ ꯄꯥꯡꯒꯜ ꯂꯩ꯫ ꯈ꯭ꯔꯤꯁꯇꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤꯗꯤ ꯅꯪ ꯈꯪꯖꯒꯗꯕꯅꯤ꯫ 2 ꯁꯃꯨꯑꯦꯜꯒꯤ 9 ꯌꯦꯡꯁꯤ꯫ ꯅꯈꯣꯏ ꯈꯪꯂꯤꯀꯣ, ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯤꯀꯣ? 2 ꯁꯃꯨꯑꯦꯜ 9 ꯀꯔꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯅꯪ ꯃꯄꯨꯡ ꯐꯥꯅ
ꯈꯟꯊꯔꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯁꯨꯛꯈꯟ ꯈꯟꯊꯗꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯅꯕ ꯍꯣꯠꯅꯩ꯫ 2 ꯁꯃꯨꯑꯦꯜ 9 ꯃꯁꯤꯒꯤ ꯆꯦꯞꯇꯔ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯥꯕꯗꯤ ꯗꯔꯀꯥꯔ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯄꯥꯕꯒꯤ ꯃꯇꯝ ꯑꯗꯨꯗꯤ ꯂꯧꯖꯔꯔꯣꯏ꯫ ꯀꯔꯤ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯔꯒꯦ꯫ ꯄꯗ ꯑꯃꯗ ꯌꯦꯡꯁꯤ꯫ ꯗꯦꯕꯤꯗꯅ ꯍꯥꯏꯈꯤ, ꯖꯣꯅꯥꯊꯟꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯅ ꯆꯥꯟꯕꯤꯕ ꯎꯠꯅꯕ ꯁꯣꯜꯒꯤ ꯏꯃꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯍꯧꯔꯤꯕ꯭ꯔꯥ? ꯏꯁ꯭ꯋꯔꯅ ꯌꯦꯡꯂꯛꯄꯒ ꯃꯁꯤꯗ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯖꯤꯁꯨꯒꯤꯗꯃꯛꯇ ꯑꯩꯅ ꯆꯥꯟꯕꯤꯕ ꯎꯠꯄ ꯌꯥꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯍꯧꯔꯤꯕ꯭ꯔꯥ? ꯆꯞ ꯃꯥꯟꯅꯕ ꯊꯧꯑꯣꯡꯅꯤ꯫ ꯗꯦꯕꯤꯗꯀ ꯖꯣꯅꯥꯊꯟꯒꯁꯤ ꯏꯗ ꯋꯥꯁꯛꯅꯈꯤꯕ ꯃꯔꯨꯞꯅꯤ꯫ ꯑꯔꯤꯕ ꯋꯥꯌꯦꯟꯕꯗ ꯃꯤ ꯑꯃꯅ ꯏꯗ ꯋꯥꯁꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯌꯥꯎꯏ꯫ ꯑꯇꯣꯞꯄ ꯑꯃꯗ, ꯑꯩꯒ ꯅꯪꯒ ꯑꯐꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯅꯆꯥꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯖꯣꯅꯥꯊꯟꯗꯤ ꯁꯤꯈꯤꯔꯝꯃꯤ, ꯁꯣꯜꯁꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯗꯦꯕꯤꯗꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯖꯣꯅꯥꯊꯟꯒꯤ ꯂꯦꯝꯍꯧꯔꯤꯕ ꯃꯔꯤ-ꯃꯇꯥꯁꯤꯡꯗ ꯗꯦꯕꯤꯗꯅ ꯕꯣꯔ ꯄꯤꯅꯤꯡꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯖꯣꯅꯥꯊꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯕꯣꯔ ꯄꯤꯅꯕ ꯃꯍꯥꯛꯅ ꯊꯤꯔꯝꯃꯤ꯫ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯕꯣꯔ ꯄꯤꯅꯅꯕ ꯊꯤꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯥꯖꯗ꯭ꯔꯕꯗꯤ ꯃꯤꯁꯥꯌꯥꯒꯤ 30:19ꯗ ꯌꯦꯡꯁꯤ꯫ ꯍꯧꯖꯤꯛ ꯅꯠꯇꯦ, ꯅꯪ ꯀꯣꯟꯅ ꯃꯗꯨ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯤ ꯏꯁ꯭ꯋꯔꯅ ꯊꯧꯖꯥꯜ ꯎꯠꯄ ꯌꯥꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯧꯔꯥꯡꯅ ꯌꯦꯡꯗꯨꯅ ꯊꯤꯔꯤ ꯍꯥꯏꯕꯅꯤ, ꯌꯥꯕꯤꯕ ꯎꯠꯅꯕ꯫ ꯃꯍꯥꯛꯅ ꯃꯗꯨ ꯇꯧꯕ ꯌꯥꯕ ꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯊꯤꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯒꯤꯗꯃꯛꯇ ꯈꯧꯔꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯗꯨꯒꯤꯅꯤ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯖꯤꯁꯨꯒꯤꯗꯃꯛꯇ ꯀꯅꯥꯕꯨ ꯑꯩꯅ ꯕꯣꯔ ꯄꯤꯕ ꯌꯥꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯅꯪ ꯑꯁꯤ ꯍꯩꯁꯤꯡꯂꯒꯗꯤ ꯑꯩꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯕ ꯉꯝꯕ ꯊꯧꯅꯥ ꯐꯕ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯃꯣꯠꯄ ꯑꯗꯨꯗ ꯑꯣꯜꯂꯤꯉꯩ ꯑꯃꯗꯤ ꯇꯦꯕꯜ ꯃꯈꯥꯗ ꯇꯥꯔꯛꯄ ꯑꯗꯨ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯑꯇꯩꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯐꯔꯦ, ꯑꯩꯅ ꯍꯥꯏꯗꯤ ꯏꯁ꯭ꯋꯔ ꯑꯩꯅꯤ, ꯑꯩꯕꯨ ꯕꯣꯔ ꯄꯤꯕꯤꯌꯨ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯪꯅ ꯍꯥꯏꯗ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯈꯤꯅꯤ ꯑꯗꯨꯒ ꯕꯣꯔ ꯐꯪꯈꯤꯅꯤ꯫ ꯑꯩ ꯑꯣꯏꯕꯁꯨ ꯌꯥꯏ꯫ ꯃꯗꯨ ꯁꯣꯏꯗꯅꯕ ꯃꯍꯥꯛꯅ ꯊꯤꯔꯝꯃꯤ꯫ ꯖꯣꯅꯥꯊꯟꯒꯤ ꯃꯆꯥ ꯃꯦꯐꯤꯕꯣꯁꯥꯠ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯦꯐꯤꯕꯣꯁꯥꯠ ꯑꯁꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯣꯏꯅꯥꯏꯕ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯣꯜ ꯑꯃꯗꯤ ꯖꯣꯅꯥꯊꯟꯒꯤ ꯁꯤꯕꯒꯤ ꯄꯥꯎ ꯂꯥꯛꯄꯗ ꯀꯣꯅꯨꯡꯗ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯗꯨꯗꯤ ꯗꯦꯕꯤꯗꯅ ꯂꯥꯛꯇꯨꯅ ꯄꯥꯜꯂꯔꯅꯤ ꯍꯥꯏꯗꯨꯅ ꯁꯣꯜꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯃꯤꯅꯝꯗꯨꯅ ꯗꯦꯕꯤꯗꯀꯤ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯦꯐꯤꯕꯣꯁꯥꯠꯄꯨ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯍꯥꯛ ꯑꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯃꯍꯥꯛ ꯄꯨꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯊꯥꯛ-ꯊꯥꯛꯇ ꯇꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯣꯏꯅꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯑꯄꯤꯛꯄ ꯁꯍꯔ ꯂꯣ-ꯗꯦꯕꯥꯔꯗ ꯂꯩꯔꯛꯄꯅꯤ꯫ ꯂꯣ-ꯗꯦꯕꯥꯔ, ꯃꯗꯨ ꯌꯥꯝꯅ ꯑꯐꯕ ꯃꯐꯝꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯇꯥꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯃꯐꯝꯁꯨ ꯑꯣꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯅꯪꯅ ꯅꯪꯒꯤ ꯃꯇꯥꯡꯗ ꯑꯔꯥꯟꯕ ꯃꯃꯤ ꯇꯥꯕ ꯃꯇꯝꯗ ꯅꯪ ꯇꯣꯟꯊꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃ ꯍꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯂꯩꯔꯕꯁꯨ, ꯃꯔꯝꯗꯤ ꯃꯁꯤ ꯅꯁꯥꯅ ꯅꯁꯥꯕꯨ
ꯌꯦꯡꯖꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯅꯪꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯥꯖꯔꯕꯁꯨ꯫ ꯑꯦꯃꯦꯟ꯫ ꯄꯗ 3 ꯁꯣꯜꯒꯤ ꯃꯆꯥ ꯖꯣꯅꯥꯊꯥꯟꯒꯤ ꯃꯆꯥ ꯃꯦꯐꯤꯕꯣꯁꯦꯠꯅ ꯗꯦꯕꯤꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯃꯀꯣꯛ ꯂꯩꯄꯥꯛ ꯇꯥꯔꯒ ꯎꯄ꯭ꯔꯥꯛꯅ ꯎꯞꯇꯨꯅ ꯈꯨꯔꯨꯝꯖꯈꯤ ꯑꯗꯨꯒ ꯗꯦꯕꯤꯗꯅ ꯍꯥꯏꯈꯤ, ꯃꯦꯐꯤꯕꯣꯁꯦꯠ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯨꯝꯖꯈꯤ, ꯌꯦꯡꯕꯤꯌꯨ, ꯅꯅꯥꯏ ꯂꯩꯖꯩ꯫ ꯗꯦꯕꯤꯗꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯀꯤꯒꯅꯨ, ꯃꯔꯝꯗꯤ ꯑꯩꯅ ꯅꯄꯥ ꯖꯣꯅꯥꯊꯟꯒꯤ ꯃꯔꯝꯒꯤꯗꯃꯛ ꯇꯁꯦꯡꯅꯃꯛ ꯑꯩ ꯅꯉꯣꯟꯗ ꯆꯥꯟꯕꯤꯕ ꯎꯠꯄꯤꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯄꯥ ꯁꯣꯜꯒꯤ ꯂꯝ ꯄꯨꯝꯅꯃꯛ ꯅꯉꯣꯟꯗ ꯍꯟꯖꯤꯟꯕꯤꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯇꯦꯕꯜꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯥꯒꯅꯤ꯫ ꯄꯗ 9 ꯑꯁꯤ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯈꯤ, ꯑꯁꯤꯕ ꯍꯨꯏꯒꯨꯝꯕ ꯑꯩꯉꯣꯟꯗ ꯅꯍꯥꯛꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯗꯧꯕ ꯅꯅꯥꯏ ꯑꯩꯕꯨ ꯀꯅꯥꯅꯣ? ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯎꯕ ꯐꯪꯕꯁꯤ ꯋꯥꯁꯛꯈꯤꯕ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯂꯣꯗꯦꯕꯔꯗꯒꯤ ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯇꯦꯕꯜꯗ ꯆꯥꯃꯤꯟꯅꯗꯨꯅ ꯂꯝ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯗꯨꯅ ꯃꯅꯥꯏ ꯃꯁꯟ ꯀꯌꯥ ꯂꯩꯗꯨꯅ ꯅꯤꯡꯊꯧꯅ ꯄꯤꯕꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯊꯣꯡ ꯊꯤꯜꯂꯨꯕ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯠꯈꯤꯗ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯥ ꯁꯣꯏꯅꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯏ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯅ ꯇꯧꯕ ꯉꯝꯖꯗꯕ ꯑꯁꯣꯏꯕ ꯇꯧꯈꯤꯕ ꯃꯤꯁꯤꯡꯗ ꯍꯥꯏꯒꯜꯂꯤ꯫ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯣꯏꯅꯃꯛ ꯄꯥꯕꯒꯤ ꯃꯇꯝꯗꯤ ꯂꯩꯇ꯭ꯔꯦ, ꯑꯗꯨꯕꯨ ꯑꯔꯣꯏꯕꯒꯤ ꯄꯗ 18 ꯑꯁꯤ ꯌꯦꯡꯁꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯦꯐꯤꯕꯣꯁꯦꯠꯅ ꯖꯦꯔꯨꯁꯥꯂꯝꯗ ꯂꯩꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯇꯦꯕꯜꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯥꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯣꯏꯅꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯑꯩꯉꯣꯟꯗ ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯕꯁꯨ ꯑꯩ ꯅꯤꯡꯊꯧꯒꯤ ꯇꯦꯕꯜꯗ ꯆꯥꯛ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯃꯆꯠ ꯈꯔ ꯂꯩꯔꯕꯁꯨ, ꯑꯩꯒꯤ ꯆꯤꯟꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯃꯁ꯭ꯌꯥ ꯄꯣꯔꯛꯂꯕꯁꯨ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯗꯣꯛꯈ꯭ꯔꯕꯁꯨ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕꯗ ꯆꯠꯇ꯭ꯔꯕꯁꯨ, ꯈꯪꯕ ꯉꯝꯕ ꯂꯩꯇ꯭ꯔꯕꯁꯨ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯨꯔꯕꯁꯨ, ꯑꯩꯅ ꯏꯁ꯭ꯋꯔꯗ ꯉꯥꯛꯄꯤꯕ ꯍꯥꯏꯅ ꯍꯪꯕ ꯌꯥꯒꯅꯤ꯫ ꯑꯩꯅ ꯆꯪꯁꯤꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯇꯦꯕꯜꯗ ꯐꯝꯊꯗꯨꯅ ꯆꯥꯕ ꯌꯥꯒꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩ ꯅꯤꯡꯊꯧꯒꯨꯝꯅ ꯄꯥꯟꯕ ꯌꯥꯒꯅꯤ, ꯃꯔꯝꯗꯤ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏ ꯈꯪꯉꯤ꯫ ꯑꯩ ꯑꯗꯨꯝꯅ ꯑꯣꯏꯅꯤꯡꯗꯦ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯍꯣꯡꯅꯤꯡꯏ꯫ ꯅꯪꯅ ꯈꯟꯒꯦ ꯍꯥꯏꯕ ꯈꯟꯕ ꯗꯔꯀꯥꯔ ꯂꯩꯕ ꯑꯗꯨꯅꯤ꯫ ꯑꯩꯅ ꯑꯀꯤꯕꯗ ꯀꯣꯛ ꯅꯣꯜꯂꯣꯏ꯫ ꯑꯗꯨꯃꯛꯄꯨ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯑꯀꯤꯕ ꯍꯥꯏꯕ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯕꯥꯏꯕꯜꯅ ꯅꯈꯣꯏꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯄꯤꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯗꯨ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯀꯤꯕ ꯐꯥꯎꯔꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯁꯦꯡꯕꯗꯤ ꯕꯥꯏꯕꯜꯗ ꯏꯁ꯭ꯋꯔꯅ ꯃꯤ ꯀꯌꯥꯗ ꯀꯤꯒꯅꯨ, ꯀꯤꯒꯅꯨ ꯍꯥꯏ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯤꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯅ ꯖꯣꯁꯨꯋꯥꯗ ꯏꯖꯔꯦꯜꯕꯨ ꯆꯤꯡꯗꯨꯅ ꯋꯥꯁꯛꯄꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯤꯡꯕꯒꯤ ꯊꯕꯛ ꯑꯗꯨ ꯃꯣꯖꯦꯁꯇꯒꯤ ꯃꯉꯣꯟꯗ ꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏ, ꯀꯤꯒꯅꯨ, ꯊꯧꯅꯥ ꯐꯧ, ꯄꯥꯡꯒꯜ ꯂꯩꯌꯨ, ꯋꯥꯍꯩꯗ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯅꯪꯒꯤ ꯆꯤꯟꯗꯒꯤ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯥꯞꯇꯣꯛꯍꯟꯈꯤꯒꯅꯨ꯫ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯗꯨꯗ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯂꯩꯌꯨ꯫ ꯅꯪ ꯀꯤꯗ ꯀꯤꯒꯅꯨ, ꯅꯪ ꯀꯤꯗ ꯀꯤꯒꯅꯨ, ꯅꯊꯧꯅꯥ ꯐꯧ꯫ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯑꯗꯣ ꯅꯪ ꯃꯥꯡ ꯊꯥꯗꯨꯅ ꯑꯗꯨꯝ ꯆꯠꯂꯨ꯫ ꯅꯪꯉꯣꯟꯗ ꯐꯥꯎꯅꯤꯡꯕ ꯐꯥꯎꯁꯅꯨ, ꯑꯩ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯑꯗꯨ ꯅꯪ ꯈꯪꯂꯦ꯫ ꯈꯣꯡꯐꯝ ꯑꯃꯗꯒꯤ ꯈꯣꯡꯐꯝ ꯑꯃ ꯊꯝꯗꯨꯅ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯠꯂꯨ, ꯃꯔꯝꯗꯤ ꯀꯤꯕ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯗꯤ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯍꯥꯏꯕꯅꯤ꯫ ꯀꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒꯤ ꯑꯥꯔꯊꯗꯤ ꯅꯤꯛꯇꯕ, ꯆꯤꯟ ꯈꯥꯡꯁꯤꯟꯗꯕ, ꯈꯨꯎ ꯅꯤꯛꯇꯕ ꯍꯥꯏꯕ ꯅꯠꯇꯦ꯫ ꯀꯤꯕ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡ ꯅꯠꯇꯦ꯫ ꯀꯤꯕ ꯍꯥꯏꯕꯁꯤ ꯄꯨꯛꯅꯤꯡ ꯄꯨꯊꯣꯛꯍꯜꯂꯤꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯑꯩ ꯀꯤꯕꯗ ꯈꯨꯎ ꯀꯨꯜꯂꯣꯏ ꯍꯥꯏꯕꯗ ꯍꯥꯏꯅꯤꯡꯕꯁꯤ
ꯑꯩ ꯀꯤꯗꯨꯅ ꯇꯨꯡꯍꯜꯂꯣꯏ ꯍꯥꯏꯕꯅꯤ꯫ ꯀꯤꯕꯅ ꯑꯩꯈꯣꯏꯕꯨ ꯀꯪꯁꯤꯜꯍꯜꯂꯤ, ꯑꯆꯧꯕ ꯊꯥꯖꯕ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯃꯁꯤꯅ ꯑꯄꯤꯛꯄ ꯊꯥꯖꯕ ꯂꯩꯍꯜꯂꯤ꯫ ꯃꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯂꯩꯔꯛꯇꯦ꯫ ꯀꯤꯕꯅ ꯅꯪꯕꯨ ꯆꯤꯡꯁꯤꯟꯍꯟꯒꯅꯨ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯉꯥꯡꯕꯤꯕ ꯑꯃꯗ ꯅꯪ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯆꯠꯂꯝꯕ ꯌꯥꯏ, ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯇꯨꯅ ꯃꯁꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ, ꯅꯠꯇ꯭ꯔꯅꯦ? ꯃꯤꯁꯤꯡꯅ ꯃꯗꯨꯗ ꯌꯥꯕꯤꯗꯕ ꯑꯗꯣ ꯅꯪꯅ ꯎꯔꯝꯕ ꯌꯥꯏ꯫ ꯏꯁ꯭ꯋꯔꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯅꯪꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯒꯤ ꯃꯔꯨꯞ ꯈꯔ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯤꯡꯆꯠ ꯃꯥꯡꯍꯟꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ꯫ ꯑꯁꯨꯝꯅ ꯅꯪꯉꯣꯟꯗ ꯑꯀꯤꯕ ꯑꯗꯣ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯁꯤ ꯆꯤꯡꯁꯤꯟꯕ ꯑꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯀꯤꯒꯅꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯅ ꯐꯅꯤꯡꯕ ꯐꯥꯎꯗꯨꯅꯁꯨ ꯅꯪꯒꯤ ꯈꯣꯡ ꯊꯥꯡꯕ ꯂꯦꯞꯀꯅꯨ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨ ꯊꯥꯖꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯌꯨ꯫ ꯑꯗꯨꯝ ꯇꯧꯕ ꯈꯛꯇꯅ ꯅꯪꯅ ꯑꯀꯤꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯟꯒꯗꯕ ꯋꯥꯈꯜ ꯍꯥꯏꯕꯕꯨ ꯑꯀꯤꯕ ꯑꯗꯣ ꯂꯩ ꯍꯥꯏꯕ ꯈꯪꯗꯨꯅ ꯑꯩ ꯀꯤꯔꯣꯏ, ꯑꯩ ꯀꯤꯔꯣꯏ꯫ ꯃꯁꯤ ꯋꯥꯍꯩ ꯑꯁꯤꯗ ꯅꯪꯅ ꯋꯥꯈꯜ ꯊꯝꯅꯕ ꯑꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯤ꯫ ꯅꯪꯒꯤ ꯅꯀꯣꯛꯇ ꯃꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯆꯪꯍꯜꯂꯨ꯫ ꯑꯩ ꯑꯀꯤꯕꯗ ꯀꯣꯛ ꯅꯣꯜꯂꯣꯏ ꯍꯥꯏꯅ ꯋꯥꯈꯜ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯑꯀꯤꯕꯗ ꯀꯣꯛ ꯅꯣꯟꯗꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯑꯩꯅ ꯅꯈꯣꯏꯗ ꯑꯀꯤꯕ ꯂꯩꯔꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯃꯊꯪ ꯀꯤꯕ ꯂꯩꯕꯗ ꯑꯀꯤꯕ ꯂꯩꯔꯔꯣꯏ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯪꯒꯤ ꯋꯥꯈꯜ ꯅꯧꯍꯟꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩꯗ ꯑꯗꯨꯝ ꯂꯩꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯑꯗꯨꯝ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯂꯩꯔꯕꯗꯤ ꯑꯀꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯃꯗꯨꯗ ꯀꯣꯛ ꯅꯣꯜꯂꯣꯏ ꯍꯥꯏꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯗꯨꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯅꯕ ꯏꯁ꯭ꯋꯔꯅ ꯄꯥꯝꯕ ꯑꯗꯨꯃꯛ ꯑꯣꯏꯌꯨ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗꯒꯤ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇ ꯂꯩꯍꯜꯂꯨ꯫ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯑꯀꯤꯕꯅ ꯆꯤꯡꯗꯨꯅ ꯆꯠꯂꯤ꯫ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯟꯊꯨꯡꯁꯤꯡ ꯑꯗꯨ ꯀꯥꯏ꯫ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛ ꯅꯥꯒꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕ, ꯄꯦꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯕ, ꯀꯠꯊꯣꯛꯄꯒꯤ ꯀꯤꯕ, ꯂꯨꯕꯒꯤ ꯀꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯊꯟꯇ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯀꯤꯕ, ꯃꯤꯡꯆꯠ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯕ, ꯃꯔꯨꯞꯁꯤꯡ ꯃꯥꯡꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ, ꯃꯤꯁꯤꯡꯅ ꯄꯥꯝꯕꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯀꯤꯕ, ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯔꯝꯗ꯭ꯔꯗꯤ ꯍꯥꯏꯕꯒꯤ ꯀꯤꯕ, 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 ꯀꯤꯕ꯫ ꯀꯤꯕ ꯑꯁꯤ ꯂꯥꯏ ꯐꯠꯇꯕꯗꯒꯤ ꯂꯥꯛꯄꯅꯤ, ꯑꯗꯨꯒ ꯏꯁ꯭ꯋꯔꯗꯒꯤꯅ ꯊꯥꯖꯕ ꯂꯥꯛꯄꯅꯤ꯫ ꯀꯤꯕ ꯑꯁꯤ ꯊꯥꯖꯕꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯃꯁꯤ ꯂꯥꯏ ꯐꯠꯇꯕꯅ ꯊꯥꯖꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯅꯪ ꯊꯥꯖꯧ꯫ ꯃꯁꯤ ꯑꯣꯏꯔꯣꯏ꯫ ꯅꯪꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯑꯗꯣ ꯇꯥꯕꯤꯔꯣꯏ꯫ ꯅꯪ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯩꯃꯤꯟꯅꯗꯦ꯫ ꯀꯤꯕ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯗ ꯂꯩꯇꯕ, ꯌꯥꯎꯗꯕ, ꯉꯝꯂꯣꯏꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏ꯫ ꯔꯣꯃꯤꯌꯥ 9:15 ꯍꯥꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯑꯀꯤꯕꯒꯤ ꯐꯥꯖꯤꯟꯕ ꯑꯗꯨꯗ ꯂꯩꯍꯟꯗꯅꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯏꯁ꯭ꯋꯔꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯅꯅꯕꯅꯤ꯫ ꯊꯧꯅꯥ ꯐꯅꯕ, ꯊꯧꯅꯥ ꯐꯅꯕ, ꯊꯧꯅꯥ ꯐꯅꯕꯅꯤ꯫ ꯅꯤꯡꯍꯟꯅꯒꯅꯨ, ꯊꯧꯅꯥ ꯐꯧ꯫ ꯑꯩꯈꯣই ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯅ ꯁꯦꯝꯂꯤꯕ ꯑꯄꯤꯛꯄ ꯕꯣꯛꯁ ꯑꯗꯨꯗ ꯍꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯤ ꯕꯣꯛꯁ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯗꯨ ꯅꯤꯛꯊꯣꯛꯈꯣ꯫ ꯃꯗꯨꯗꯒꯤ ꯅꯪ ꯊꯣꯔꯛꯀꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯇꯧꯕ ꯉꯝꯂꯛꯀꯅꯤ꯫ ꯃꯁꯤ ꯆꯨꯝꯃꯤ ꯍꯥꯏꯕ ꯑꯗꯨ ꯅꯪ ꯅꯊꯟꯇ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯃꯗꯨ ꯇꯧꯒꯅꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯀꯤꯕ ꯑꯁꯤ ꯃꯤꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ, ꯅꯪ ꯃꯗꯨ ꯁꯦꯠꯂꯣꯏꯗꯕꯅꯤ꯫ ꯃꯤꯁꯤꯡꯅ ꯍꯥꯏꯕ ꯑꯗꯨ ꯅꯪꯅ ꯇꯥꯏ꯫ ꯐꯔꯦ, ꯃꯈꯣꯏꯅ ꯍꯥꯏ ꯃꯗꯨ ꯍꯧꯖꯤꯛꯅꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅ ꯍꯥꯏ꯫ ꯅꯣꯡꯃꯗꯤ ꯈꯜꯂꯤ, ꯃꯈꯣꯏ ꯀꯅꯥꯅꯣ? ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ
ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯨ꯫ ꯃꯃꯤꯡ ꯍꯥꯏꯌꯨ꯫ ꯑꯅꯧꯕ ꯋꯥꯈꯜꯂꯣꯟ: ꯑꯩ ꯏꯁ꯭ꯋꯔꯒ ꯆꯨꯝꯅ ꯂꯦꯞꯂꯤ꯫ ꯑꯩ ꯑꯀꯤꯕꯗ ꯀꯣꯛ ꯅꯣꯂꯣꯏ꯫ ꯋꯥꯈꯜꯅ ꯆꯠꯄ ꯃꯇꯝꯗꯨꯗ ꯃꯤꯗꯨꯅ ꯏꯟꯅꯩ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯃꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯍꯥꯟꯕꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯟꯗꯝ ꯂꯩꯅ ꯈꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯈꯟꯕ ꯑꯗꯨ ꯇꯣꯛꯀꯗꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏꯀꯩ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯌꯥꯒꯅꯤ꯫ ꯉꯁꯤꯗꯤ ꯋꯥꯈꯜꯒꯤ ꯃꯇꯥꯡꯗ ꯄꯥꯔꯥꯇꯦꯡ ꯑꯗꯨ ꯂꯧꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯣꯡꯅꯕꯒꯤꯗꯃꯛ ꯆꯨꯝꯅ ꯈꯟꯕ ꯑꯗꯨ ꯇꯝꯕꯤꯌꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite